ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯊꯃꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9, 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ꯫ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2022 ꯗꯤꯁꯦꯝꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 4 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯑꯄꯨꯟꯕ ꯄꯧꯔꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265ꯀꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 38 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 38 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯧꯈꯠꯆꯔꯦ ꯁꯩꯔꯦꯡ 5ꯈꯛ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 38 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯍꯣꯖꯥꯏꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯖꯥ ꯑꯁꯦꯝ ꯁ꯭ꯌꯥꯝꯀꯤꯁꯣꯔꯒꯤ ꯁꯩꯔꯦꯡ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯃꯔꯨꯅꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ꯫ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯖꯥ ꯑꯁꯦꯝ ꯁ꯭ꯌꯥꯝꯀꯤꯁꯣꯔ ꯏꯪ ꯀꯨꯝꯖꯥ 1974ꯗ ꯍꯣꯖꯥꯏꯒꯤ ꯒꯧꯔꯅꯒꯔ ꯈꯨꯜꯗ ꯄꯣꯛꯏ꯫ ꯍꯧꯖꯤꯛꯅ ꯍꯣꯖꯥꯏꯒꯤ ꯒꯣꯂꯥꯘꯥꯇꯤꯌꯥ ꯕꯁꯇꯤꯗ ꯌꯨꯝ ꯍꯣꯡꯂꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯣꯖꯥ ꯑꯁꯦꯝ ꯁ꯭ꯌꯥꯝꯀꯤꯁꯣꯔ ꯙꯣꯜꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯄꯣꯊꯨꯝ ꯄꯨꯈ꯭ꯔꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯔꯤꯇꯤꯌꯥꯔꯗ ꯑꯣꯖꯥꯅꯤ꯫ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯗ ꯑꯏꯕ ꯂꯨꯞꯅ ꯆꯤꯡꯂꯕ ꯂꯨꯞ ꯀꯌꯥꯒꯤ ꯐꯝ ꯄꯥꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯁꯃꯥꯖꯀꯤ ꯊꯕꯛ ꯄꯥꯡꯊꯣꯛꯂꯤꯕ ꯑꯣꯖꯥ ꯑꯃꯅꯤ꯫ ꯑꯣꯖꯥꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯃꯔꯨꯅꯤ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯎꯃꯤꯌꯥꯝꯒꯤ ꯏꯊꯛ ꯏꯄꯣꯝꯗ ꯀꯧꯕ ꯂꯥꯏꯔꯤꯛꯇ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯃꯔꯨꯅꯤ꯫ ꯆꯥꯎꯕ ꯊꯣꯡꯂꯦꯟ ꯇꯣꯝꯕꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯊꯣꯛꯈ꯭ꯔꯦ, ꯃꯆꯤꯟ ꯃꯅꯥꯎ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ, ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ, ꯍꯟꯖꯤꯜꯂꯔꯣꯏꯁꯨ ꯍꯥꯏꯈ꯭ꯔꯦ, ꯑꯃꯨꯛꯁꯨ ꯇꯥꯟꯈ꯭ꯔꯦ, ꯊꯣꯛꯈ꯭ꯔꯣ ꯊꯣꯛꯈ꯭ꯔꯣ, ꯀꯅꯥꯅ ꯌꯨꯝ ꯄꯨꯕ ꯉꯝꯒꯅꯤ, ꯍꯥꯏꯕꯁꯨ ꯏꯟꯗꯦ, ꯄꯪꯇꯧ ꯇꯧꯏ ꯃꯅꯤꯡ ꯃꯈꯥ, ꯄꯪꯆꯠ ꯆꯠꯂꯤ ꯃꯍꯥꯛꯅ ꯊꯣꯛꯄ, ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯃꯄꯥ ꯇꯣꯝꯆꯧ, ꯁꯥꯎꯃꯟꯈꯤꯕꯅ ꯑꯃꯨꯛꯁꯨ ꯇꯥꯟꯊꯣꯛꯂꯦ, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯣꯝꯕꯤ ꯃꯆꯥ ꯑꯗꯨ ꯍꯦꯛꯇ ꯍꯪꯂꯨꯕꯗ ꯈꯨꯝꯂꯛꯏ ꯃꯄꯥꯅ, ꯇꯣꯝꯕꯤ ꯃꯆꯥ ꯐꯠꯇꯦ, ꯃꯃꯥ ꯐꯠꯇꯦ, ꯃꯤꯆꯪ ꯁꯪꯒꯜ ꯅꯥꯏꯕ ꯃꯃꯥꯅꯦ, ꯃꯍꯥꯛꯅ ꯐꯍꯟꯗꯕꯅꯤ ꯃꯆꯥꯁꯤꯡ ꯑꯗꯨ, ꯍꯦꯛꯇ ꯀꯟꯈꯠꯄꯤ, ꯍꯦꯛꯇ ꯃꯤꯆꯪ ꯆꯪꯏ, ꯀꯔꯤꯗꯤ ꯀꯥꯟꯅꯔꯦ, ꯃꯄꯥꯅ ꯍꯥꯏꯕꯁꯨ ꯏꯟꯗ꯭ꯔꯦ, ꯃꯃꯥꯅ ꯍꯥꯏꯕꯁꯨ ꯇꯥꯕꯤꯗ꯭ꯔꯦ, ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯄꯥꯇ ꯉꯥꯏꯍꯧꯔꯦ, ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯋꯥꯈꯜ ꯈꯜꯍꯧ ꯌꯨꯝꯕꯨꯔꯦꯝꯕ ꯌꯨꯝꯕꯤꯔꯦꯝꯕꯤ, ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯃꯇꯥꯡ ꯆꯥꯅ ꯋꯥꯔꯛꯎ, ꯎꯇꯣꯡ ꯃꯅꯨꯡꯗ ꯁꯥꯃꯨ ꯂꯤꯠꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯣꯏ ꯍꯥꯏꯕ ꯀꯔꯤ ꯂꯩꯕꯒꯦ, ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯑꯉꯥꯎꯕ ꯑꯃꯅ꯫ ꯂꯣꯏꯖꯔꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 38 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯖꯥ ꯋꯥꯡꯈꯩꯃꯌꯨꯝ ꯆꯟꯗ꯭ꯔꯀꯤꯔꯇꯤꯒꯤ ꯁꯩꯔꯦꯡ ꯃꯤꯌꯥꯝꯒꯤ ꯅꯨꯡꯁꯦꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ꯫ ꯁꯩꯔꯦꯡ ꯑꯁꯤ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏꯁꯪ ꯁꯪꯒꯥꯕ ꯊꯧꯁꯤꯜ ꯂꯨꯞ ꯍꯣꯖꯥꯏ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯂꯨꯞ ꯑꯃꯁꯨꯡ APM ꯑꯁꯥꯝꯅ ꯁꯤꯜꯂꯥꯡꯗꯨꯅ ꯏꯪ ꯀꯨꯝꯖꯥ 2012 ꯑꯣꯛꯇꯣꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 18, 19, 18ꯗ ꯄꯥꯡꯊꯣꯛꯈꯤꯕ
Ima Kaithel Lairembi Laisang Sangaba Thauramda Oja Nongthomam Indra Kumarna Khorilangbu Oiduna Phongdokhiba Ningsing Chepong Sobenarda Phongdokhraba Saireng amane. Saireng asibu pathok piribi Nongthomam Ningol Imomhal. Miyamgi nungsel Khunaygi chauraba mangalbu matam kaya mangchattagi mapum phanaba yaifahanbiu thaunijai imagi mafamda ngasidadi chanbi hebini saktak pire hojai kaithel anobaki mayoldabu khibiknasu ima kaithel lairembibu senari thaujalni ningjai matam khudingda khurumjari taibangcha aikoina sana phambalda leitengbiri imagi saktambo nungselgumni yengbagi penba leite pukchel chawbi losing leimanisu khangnaribi taibang kaithel karakliba khudingmakbu likpa yamba chara chengjel tamlibi thaurambu mapum phahanbagi thaudangtabu lawribi hongba hongbisingbu thauna maring jelda machak maral phanghallibi taibang kaithelda theliba makhal machugi hairang lairang kayagi mahau mayaibu phangjaraga kuchu pangal losing pinabiri suja nomjariba pumbagi mingchat mingphau oihanbiu kaithel lairembi imana ima kaithel lairembina yaifare loisare APM Lairembi Channel na Pangthok Chariba Saireng isi Aibati si Thauramashigi Kuntramathoi Subatangkaki Saireng Pathokpagi Thauramashida Ahum Suba Saireng oina Laukat Chari Ima Laipak Manipurgi Oja Hemanto Ningthaujamgi Saireng Anikak Ahanwagi Sairengi Mingna Nungsiba Amasung Ani Suba Sairengi Mingna Luhongba haina mingtholaba saireng ani ase saireng asibu pathok piriba oja Hemanto Ningthaujam masama ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯅꯔꯤꯉꯩꯒꯤ ꯃꯇꯝꯗꯅ ꯅꯣꯛꯇ ꯊꯝꯕꯤꯔꯦ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯄꯥꯝꯂꯛꯇꯕ ꯃꯇꯝꯗꯅ ꯀꯤꯛ ꯑꯥꯎꯠ ꯂꯧꯕꯤꯔꯦ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯄꯠ ꯇꯠꯅ ꯅꯨꯡꯁꯤꯅꯕꯗꯣ ꯃꯆꯦꯠ ꯇꯥꯈꯤꯕꯅꯤ ꯑꯔꯦꯞꯄ ꯂꯩꯇꯦ ꯀꯅꯥꯁꯨ ꯑꯍꯤꯟꯕ ꯊꯤꯕ ꯖꯤꯕ ꯉꯥꯛꯇꯅꯤ ꯁꯤꯔꯗꯤ ꯂꯣꯏꯔꯦ ꯅꯨꯡꯁꯤꯕ ꯃꯤꯁꯛꯇꯤ ꯄꯥꯎꯇꯥꯛ ꯄꯤꯕꯤꯒꯅꯤ ꯃꯇꯝ ꯅꯦꯝꯕꯤꯕ ꯃꯤꯗꯤ ꯃꯥꯒꯤ ꯃꯇꯝ ꯉꯥꯏꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯂꯨꯍꯣꯡꯕ ꯂꯨꯍꯣꯡꯕꯤꯔꯦ ꯃꯌꯥꯝ ꯃꯥꯡꯗ ꯑꯔꯩ ꯂꯩꯇ ꯎꯗꯅ ꯄꯩꯁꯥꯒꯤ ꯖꯨꯒꯁꯤꯗ ꯆꯥꯏꯕꯤꯔꯦ ꯇꯔꯥ ꯆꯠꯄꯤ ꯀꯌꯥ ꯀꯌꯥ ꯁꯩꯁꯛꯄꯤ ꯁꯩꯁꯛꯄ ꯀꯌꯥꯗ ꯆꯍꯤ ꯊꯤꯗꯦ ꯕꯕꯣꯛ ꯐꯝꯕ ꯀꯕꯣꯛꯀꯨꯝꯅ ꯎꯔꯨꯕꯅꯤ ꯄꯩꯁꯥꯗꯨ ꯏꯖꯠꯀꯤꯗꯃꯛ ꯁꯦꯟ ꯆꯥꯏꯕ ꯇꯥꯅꯈꯤꯕꯅꯤ ꯑꯀꯦ ꯑꯃꯧ ꯌꯥꯝꯅ ꯊꯟꯈꯤꯕꯅꯤ ꯊꯥ ꯐꯥꯗꯦ ꯎꯔꯦ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗꯣ ꯀꯤꯖꯔꯦ ꯂꯨꯍꯣꯡꯕ ꯑꯩꯁꯨ ꯑꯣꯏꯖꯔꯒꯦ ꯄꯥꯈꯪ ꯑꯔꯤꯕ APM Lairembi Channel na Pangthok Chariba Saireng isi Aibati si Thauramashigi Kuntramathoi Subatangkaki Saireng Pathokpagi Thauramashida Mari Suba Saireng oina Laukat Chari Lanka Hojaigi Lachit Nagorda Leiba Oja Ayakpam Kunjamohongi Saireng Punchi haina mingtholaba Saireng ase Oja Ayakpam Kunjamohon Ingkumja Chatramapanga Humpugi April Thagi Nongsing Kungamapalda poi mahigi thangna MA ni Lankada leba Lanka High School gi retired ojani ojagi punsi haina mingtholaba saireng ase nongsing tramanga thasat nipan lising aniga tra nipaningda aibalup Assam gi oina SB Mola Devi na publish taukiba aiba oja masamaki saireng lairik wakhal parengda phongdokhraba saireng amane saireng asibu pathok piribi Nongthomam Ningol Imomhal punsi taibangpal asida thunglariba miyoiba khoi pumbagi khongchatna punsini maraibak phaba kanana punsigi thoram pangduna miyoiba samaski yaifaba kananaba kaya puraktuna panjeng firal yungkhirami makhoibu mai paklaba punsini haiduna singthanari malem pumbana taibangpalda lakhiba miyoiba kayana thawaina pontha oiraga
ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯍꯣꯠꯅꯗꯨꯅꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗ꯭ꯔꯕ, ꯊꯋꯥꯏ ꯀꯌꯥꯅ ꯅꯤꯡꯕ ꯀꯥꯏꯅ ꯅꯤꯡꯉꯝꯗꯅ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕ, ꯊꯋꯥꯏ ꯀꯌꯥꯒꯤ ꯅꯤꯡꯉꯝꯗꯕꯒꯤ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯄꯨꯟꯁꯤ ꯅꯠꯇꯕ꯭ꯔꯥ? ꯄꯦꯟꯗꯕꯇꯅ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯅꯠꯇꯦ, ꯃꯥꯏ ꯄꯥꯛꯇꯅꯁꯨ ꯄꯨꯟꯁꯤ ꯑꯣꯏꯕ ꯌꯥꯗꯦ꯫ ꯇꯥꯏꯕꯪꯄꯥꯟꯗ ꯊꯨꯡꯂꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯕ ꯄꯨꯟꯁꯤꯒꯤ ꯊꯧꯔꯝ ꯊꯧꯗ ꯄꯥꯡꯗꯕꯗꯤ ꯌꯥꯗꯦ꯫ ꯃꯥꯏ ꯄꯥꯛꯄ ꯄꯥꯛꯇꯕꯗꯤ ꯃꯇꯝꯅ ꯄꯤꯔꯛꯀꯗꯕ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯃꯍꯩꯅꯤ꯫ ꯂꯧꯁꯤꯡ ꯃꯩꯔꯥ ꯁꯤꯖꯤꯟꯅꯗꯨꯅ ꯊꯧꯔꯝ ꯁꯤꯟꯊꯥ ꯄꯥꯡꯕꯅ ꯄꯨꯟꯁꯤꯅꯤ꯫ ꯂꯣꯏꯖꯔꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 38ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 5ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯍꯣꯖꯥꯏꯒꯤ ꯑꯝꯇꯣꯂꯥ ꯈꯨꯜꯗ ꯂꯩꯔꯤꯕ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯀꯥꯃꯦꯁꯣꯔꯒꯤ ꯁꯩꯔꯦꯡ ꯃꯥꯏꯊꯤꯔꯦ ꯑꯩꯗꯤ ꯄꯨꯟꯁꯤ ꯂꯥꯟꯐꯝꯗ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯀꯥꯃꯦꯁꯣꯔ ꯒꯧꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯥꯏꯟꯁ ꯒ꯭ꯔꯦꯖꯨꯑꯦꯠ ꯃꯦꯊꯃꯦꯇꯤꯛꯁ ꯑꯣꯅꯔꯁꯅꯤ꯫ ꯍꯣꯖꯥꯏꯗ ꯂꯩꯕ ꯗꯈꯤꯟ ꯍꯣꯖꯥꯏ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯔꯤꯇꯥꯌꯔꯗ ꯑꯣꯖꯥꯅꯤ꯫ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯍꯣꯖꯥꯏ ꯕ꯭ꯔꯥꯟꯆ APM ꯑꯁꯥꯝꯅꯆꯤꯡꯂꯕ ꯂꯨꯞ ꯀꯌꯥꯗ ꯌꯥꯎꯗꯨꯅ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯣꯖꯥ ꯑꯃꯅꯤ꯫ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 2012-13-18ꯗ ꯐꯣꯡꯈꯤꯕ ꯗꯈꯤꯟ ꯍꯣꯖꯥꯏ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯒ꯭ꯌꯥꯟ ꯖ꯭ꯌꯣꯇꯤ ꯂꯥꯏꯔꯤꯛꯇ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ꯫ ꯃꯥꯏꯊꯤꯔꯦ ꯑꯩꯗꯤ ꯄꯨꯟꯁꯤ ꯂꯥꯟꯐꯝꯗ, ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯃꯗ ꯌꯦꯡꯂꯝꯃꯤ ꯑꯩꯍꯥꯛꯅ ꯇꯥꯏꯕꯪꯒꯤ ꯀꯨꯝꯃꯩꯕꯨ, ꯅꯤꯡꯉꯝꯗ ꯂꯣꯏꯔꯕ ꯄꯨꯟꯁꯤꯁꯦ ꯀꯜꯂꯛꯃꯤꯍꯧꯏ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ, ꯑꯔꯤ ꯑꯅꯧ ꯃꯪꯂꯥꯟꯁꯦ ꯅꯤꯡꯊꯤꯔꯕ ꯋꯥꯈꯜꯁꯦ ꯅꯤꯡꯈꯥꯏꯔꯦ ꯉꯁꯤꯗꯤ ꯈꯪꯍꯧꯗꯕ ꯅꯣꯡꯂꯩꯅ, ꯈꯥꯡꯁꯤ ꯈꯥꯡꯉꯝꯗ ꯉꯥꯏꯁꯤ ꯉꯥꯏꯉꯝꯗ ꯊꯥꯗꯣꯛꯂꯝꯂꯦ ꯑꯩꯗꯤ ꯃꯌꯥꯝꯕꯨ ꯇꯨꯡꯑꯣꯏꯅꯅ, ꯂꯥꯟꯁꯤ ꯂꯥꯟꯉꯝꯗ ꯍꯟꯁꯤ ꯍꯟꯉꯝꯗ ꯂꯥꯟꯊꯣꯛꯂꯦ ꯑꯩꯗꯤ ꯇꯣꯔꯕꯥꯟꯒꯤ ꯋꯥꯡꯃꯗ, ꯆꯠꯈ꯭ꯔꯦ ꯊꯥꯞꯅ ꯂꯩꯍꯧꯔꯦ ꯇꯥꯝꯅ ꯑꯃꯝ ꯑꯉꯥꯟ ꯃꯥꯂꯪꯁꯤ, ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯁꯨ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯇꯥꯟꯊꯥꯁꯨ, ꯏꯔꯥꯎꯈꯣꯜ ꯇꯥꯈꯤꯗ꯭ꯔꯦ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟꯁꯨ, ꯈꯥꯡꯉꯝꯗ꯭ꯔꯦ ꯊꯃꯣꯏꯁꯦ ꯂꯩꯇꯥꯗ꯭ꯔꯦ ꯋꯥꯈꯜꯁꯦ, ꯂꯥꯃꯩ ꯆꯥꯛꯂꯦ ꯈꯥꯝꯕꯤ ꯃꯩꯍꯧꯔꯦ, ꯏꯀꯪꯂꯦ ꯏꯆꯦꯜꯁꯨ ꯏꯆꯥꯎꯔꯦ ꯆꯤꯡꯃꯥꯏꯁꯨ, ꯏꯔꯥꯛꯅꯔꯦ ꯏꯆꯦꯛ ꯍꯨꯟꯕ ꯃꯥꯂꯪꯕꯁꯨ, ꯃꯩꯍꯧꯔꯦ ꯄꯨꯟꯁꯤꯁꯦ ꯃꯩꯆꯥꯛꯂꯦ ꯇꯥꯏꯕꯪꯁꯦ, ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯍꯧꯈ꯭ꯔꯕ ꯃꯪꯂꯥꯟ ꯀꯌꯥ, ꯄꯥꯏꯁꯤ ꯄꯥꯏꯉꯝꯗ ꯂꯦꯞꯁꯤ ꯀꯗꯥꯏ, ꯄꯥꯏꯈ꯭ꯔꯦ ꯄꯣꯝꯕꯤ ꯊꯋꯥꯏ ꯆꯦꯛꯂꯥꯁꯦ, ꯄꯨꯟꯁꯤꯅ ꯂꯣꯝꯈ꯭ꯔꯕ ꯑꯔꯣꯏꯕ ꯃꯤꯀꯨꯞꯁꯤꯗ, ꯁꯤꯟꯊꯔꯛꯂꯦ ꯄꯤꯔꯥꯡ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯨꯟꯁꯤ ꯂꯂꯣꯟꯕ, ꯍꯦ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯏꯊꯤꯔꯦ ꯑꯩꯗꯤ ꯄꯨꯟꯁꯤ ꯂꯥꯟꯐꯝꯗ꯫ ꯂꯣꯏꯖꯔꯦ꯫